Muslim ani asi louthoktrabadi aikhoi siba hise aikhoi kiraroi maram aduna India sarkar amsung Manipur sarkarna khudakta nan Muslim ani louthoktrabani ipai ipuge hak aikhoi Muslim khaktana ngakadamani senagadabani kanagumba nan Muslim amana yawningba natraga yawhaningba taragadi Islam da kubul tawbiro aikhoi yam thamoi sengna welcome hai accept tawgeba Keibung khulgi Emasing amasung nupi angangsing marubi mayamna chatsariba aikhoi khongjang Manipur sarkar amasung India sarkarna ipa ipuna thambire maba WAQF Board asibu makhoi nan Muslim haksanduna anauba ma sendorakpase aikhoi janingde haibe yu kholauni aikhoi mafam asida sira sujai sigi matang sida makhoina Muslim ani asi louthoktrabadi aikhoi siba hise aikhoi kiraroi maram aduna India sarkar amsung Manipur sarkarna khudakta nan Muslim ani louthoktrabani ipai ipuge hak aikhoi Muslim khaktana ngakadamani senagadabani masi aikhoi ge hakni sini aikhoi ge achauba thogdang chi aikhoi khuding maki lairiba mayam singgi aduduna Manipur sarkarna khudakta louthokpigedami WAQF Board Manipur gi member khalakpada Nipan soba WAQF Board ki member khalakpada nan Muslim ani hapase yaningde yabasu ngamloi yasu yaningde atuki mate thamoi soi aduna maram oiraga sarkar na piriba order se yam athubada cancel tokthokpio WAQF haibasigi meaning su sapsana khangbirang khiroi WAQF Board haibasigi meaning se haidi Islam dharma gi oiba mari leina ba board amakhakni hairiba board ase adugumba Musliman khaki oiba board amani hairiba board ase Islam gi adugumba dharma satpa leiring chatsariba adugumba haidi Islam gi dharma satpa leiring chatpa gamari leina ba board amakhaktani hairiba board ase gi sabsabi meaning su adugumba ulma sing Musalman singi ulma sing amni mufti sing ne hena khangbi gani hairiba ulma sing mufti sing haibedi Islam gi scholar sing ne hairiba Islam gi scholar sing na 18 years 14 years 10 years haidi research tawra matungda WAQF sigi matangda kamaina sading tawgani kamaina pangthokani haibegi matangda sapsan makhoina research 18 years 14 years 10 years tawraga khangbane bosi WAQF haibesi meaning se adun maram oiraga hairiba meaning thok khangba ngamdriba nan Muslim singna kamaina WAQF Board ki Muslim khaki oiba laining nei songa madam haidi mari leinariba dhanbagi adungba board asida kamaina makhoina board asida member ohenba se yaningde kanagumba nan Muslim amana yawningba natraga yawhaningba taragadi Islam da kubul tawbiro aikhoi yam thamoi sengna welcome hai accept tawgeba madu soi thokloi India sarkar na sathariba andi Manipur sarkar na sathariba se khoi thamoi sokne yaningde Karigo masigi order se cancel tawdaba taragadi aikhoi lepp laitana khongjang ase sathabagani